Asa Muriba Pau. India Pumbata Pangthokliba Polio Sub National Immunization Day English ni kun mga pangthokre. Angang lak ahum hena polio pithak naba pandam thamle. Amadi Ekodongi Taragani Palak Suba Mapokumo Numit Thoram ngasi Wangjing da leiba Spice Hotel and Resort pangthokre. Kurum Jeri Ipm-Istv Pau meeting tabiri wapum namakpu taram nok Jeri Pau Sandong na Pizari India Pumbata Pangthokliba Polio Sub National Immunization Day English ni kun mga Manipur gi oinasu Directorate of Family Welfare Services amade State Health Society NHM Manipur ka pulaga Directorate of Family Welfare Services Office da pangthokre Thauram aduda Family Welfare Services Manipur gi Director Dr. N Bino Additional Director Family Welfare Services Manipur Dr. Somorji Ningombam RIMS ki Hanagi Medical Superintendent Dr. Y Mohen amade State Immunization Officer Manipur Dr. Ketremayu Memchana Thauram Mapu oina serokya ke Tongan ba nursing school amade family welfare services ki official kaya yaungna pangthoki ba thauram aduda mafam kaya dagi pikliba angang kaya puraktuna polio gi hidak Pithake. Thauramga Mari Lenana, Director Family Welfare Services Dr. N Binona Haikibada, India Asi World Health Organization na English ngani tara marida polio free oire haina laukthokhiba leire adubo India ga lonariba country kharada polio laina leibana India checksin daba yadabana pikli ba anga kaya asida polio gi laina laktana ba thoramasi pangthokpani haiba wafam thamki Paivido. Thank you so much. Respected Sir, Dr. Y. Mohan Singh Thoramgi. अखोगी लेरिबा अखोगी स्टेट सिगी सिचुएशन हाय तारे मयाम सी डिस्प्लेस औदना लेरिबा अदेगी अखोगी कंट्री मयाम सिगी नाइबरिंग कनुसिंग से लोइन पोरस होइबा हाय तारे म्यांमार का थंगनरिबा अदेगी बांग्लादेश का थंगनरिबा बॉर्डर मयाम से लोइन पोरस होइबा लेइबनिना प्रोग्राम सी खोई दि स्टेट से लोइन छिनबा थुंगना लोइन प्रोग्राम से तोबियु हायरबदगी अखोई मणिपुर गी लोइन छिनबा थुंगना तोबयो आनी अदुबो अतै अतोपा अखोगी स्टेट अतै हाय तारे अदुदि मोगी डिस्ट्रिक्ट सी particular state khara khangala advaina tawraga koi gi program se adudagi koi na se sub national immunization de na saina mami se saina all isi State Immunization Officer Manipur gi Dr. Ketremayu Memchana ngasi dagi hauduna numit humni chupna pangthokliba Polio Sub National Immunization Day English ni kon manga asida angang lak ahumga listing tara taru kasubna chatru ka humfutara mathoi pithak na ba pandam thambaga loinana but listing ahumga chamaga humfutaret pokpadagi jahi manga fawbada liba angang singda polio hidak pithak na ba thaurang asi pangthokpani ngasi dagi hauduna pangthokliba thauram asida mama mapa oiba kaya na pikliba angang sing asida hidak asi soidana pithak na bahot na biyu amade department ki miyoy kaya na hidak asi yumthong dasu changduna pithak pagi thabak su pangthokani haike अखोगी अंगांग सिंग सही मंगा फाउगी मनुंग हेक पोपोदगी ना सही मंगा फाउगी मनुंग देबा अंगांग सिंगु मनाक नकपा हॉस्पिटल नत्रगा मनाक नकपा बुथ सिंग द पुथोक पिरगा याम दबदा अखोई अंगांग सिंग से 100 कापथोक नबा हाइबदी अंगांग अमत्ता कापतबा लेहोदनबा पिथक तबा लेहोदननबा कोई पुन्ना होनमिदुना polio drop ani dang pithaga koina hairiba tamthiraba polio hairiba lena sidagi ngakthokpa ngamnanaba amadi polio free india gi akhoi maintenance ase thamba ngamnanaba akhoi immune system kangkhatnaba hotnabada akhoi manipur su akhoi chama hida kapthoksi Thaubal district ki oinasu chahi manga fawbagi manung dalaiba angang singda polio hidak pithakpagi tharam Thaubal wangmata badalaiba CMO Thaubal gi Office Complex da Hogdokre, District Health Society Thaubal amade District Family Welfare Officer DFWO Thaubal anina punna sinduna pangthoki ba thauram aduga mari lenana DFWO Thaubal Dr. Trustina ngasi dagi hauraga lagliba October 13 fawba chathagadoriba Pulse Polio Program gi thauram asigi manung chenna ngasi hogdokpa numit asida Thaubal District ki oina apunba bud chaniga marfu taruk hangdoktuna booth day haina angang singda polio gi hidak asi pithagle Thaubal District ki oina angang lising kuntrarom pithak naba pandam thamle ngasi chitha hoba angang sing aksana pithak ba ngamna bagitamak hayeng dagi miyoy
lising amaga chawnga romna tim chahum rom thokna khaidoktuna yum chattuna hidak asi pithaknaba pandam thamli haike hayengdagi amu angang chitha nanda hobasing do house to house satpa aduga hangchi so mu house to house sar chatlaga loisan doiba hangchina adaidu da khoi gi thawbal gi keno se khoi gi pandam si thawbal gi district ki oina pandam thalibisi angang sawrakpa lising kunthra rom keno gi boot day da 286 boot hangaga tim keno chahum rom haidi mi lising amaga sanga rom na chatlaga yum da su chatlaga angang sing thidoga angang thawal da leiri ba angang sahi manga bawgi angang mayam se yari ba makai 100% polio drops ani che pithak pasigi pandam da pangthok saban polio hidak pithak pagi serokam oina Bisnupur district ki manung da leiriba kainong da sunga se polio hidak pithak re Manipur ki makhada chief medical officer Bisnupur na Pm-Istv kainogi CHO asem gomtina luchingduna kainogi mafam ani da pangthokiba polio pithakpa atuda asa worker angawadi workers amade helper kayana serokya ke thawramaduga mari lenana asa worker S ibe chawina India lenga ki pandam adugi manung channa pokpatagi chahi manga fawbigi manung da leiriba angang singbo polio hidak pithak basida awarapa amade ngasi hidak pithak haudaba angang sing ado lagliba October 10 fawba yumda changduna soidana hidak pithakani loinana masida angang singi mama mapa amade imung manung singna su mateng pangduna polio free oiba India ama ohenbada mateng panglasi haike si puthora ga mafam bisida pithak bahai na koi target tawi yari bakai di angawadi sing assassin na kauthokan mafam ja koi pithak na bakan hona jari aduga masai sitha na da bahai badi aulo village oi gi ba khot ki ba thok ki ba khot ki ba yaw sing duna hayeng akoi na visit chaksa gani first day hangche sina akoi ki second day visit en akoi chaksa gani yari ba kai di akoi ngasi ba numisida di yum de gi thoga pithau budana yamna phuyena khanjai parents sing na hai ba tare loina public sing na mayam mateng pang biduna अखोना जिसिंजरी लांगजरी मयांग सेवा तौजरी पोलियो पिथकपसु मपुंग फान बियो हाइना अखोई की डिपार्टमेंट हाइबता मेडिकल डिपार्टमेंट की साइट की अखोना हाइजरी District Health Society Tamenglong amadi Family Welfare Division Tamenglong na Sub National Immunization Day on Intensified Pulse Polio Immunization gi hogdokpagi thoram Town Baptist Church sa pangthokre State Health Society amadi Family Welfare Services Manipur na sponsor tawduna pangthokiba thoram atuda Deputy Commissioner Tamenglong Dr. L. Angsim Dangsawa Town Baptist Church Pastor Dr. Reverend Namsadai Kamai na chingbana athoiba mithunglen sing oike thoramga mari lenana District Immunization Officer Dr. Sunil Kamaina angang pokpadagina chahi manga fawbada leiriba angang listing nipan ga chamaga tarataret polio hidak pithaknaba pandam thamle District Administration na booth chamaga nifu manga hangduna vaccinator chahunga marfu leiduna supervisor kunmari na serugya ke India dagi polio free ohenaba thamliba pandam asi fangnaba mayam puna honamina si haike Deputy Commissioner Dr. L. Angsim Dangsawana mama mapa singna angang singmu matam chana polio hidak kapthoktuna polio free ohelasi haike Kakching District ki Sugunu Kendra ki PHC wangu amadi masigi makhada leiriba asasing sadang khonggi angawadi ki worker amadi helper singna Sandang Khong dasu polio hidak pithakre amaromda polio hidak ase Bisnupur district ke manung channa leiba PHC kumbi ki staff sing amadi masigi makhada leiba Ayushman Arogya Mandir Wangu Sandang Khong dasu nurse amadi asa sing angawadi gi worker sing amadi helper sing na polio hidak sing pithake punna polio boot ani asida angang marfu hembada polio hidak pithakba asigi matangda wangu sandang khongda hangba polio butta mathau toramba angawadi helper Y Gangarani na polio laina dagi ngak thoknaba mama mapa oiba singna angang sing polio butta puthoraktuna laina asidagi mapungfana ngak thokminase polio hidak pithak hawdaba chithanan thahoba angang yaudana makhatana yumda changduna polio hidak pithakigani haike mat akoina si hidak pithak sari baje khoigi polio laina asdagi ngak thok hadana pithak sabani yumda khangdaba leiragasu anmanak nakpa koigi helper worker na tawriba district khuding makta tawisida thoklaga dum mayamna pithak piona ajeri
All Community Development Organization More Ekodongi Taragani Panlak Suba Mapok Kumo Numit Thauram ngasi Wangjing da leba Spice Hotel and Resort ta pangthokre Thauram aduda Ekodongi President Thangzam Buddha Maitai Committee on Protection of Maitai Victims Kopmap Moregi Chairman Lesang Them Inaucha Maitai Amade Nupi Khunai Chawkhat Lamjing Lob Moregi Advisor Yumnam Jotila Laimana Mathang Sitna Thoiba Mithunglen Singh Oike Loinana Wangjing Kodom Poppy Sports Complex Relief Camp Wangjing Lamding Higher Secondary School Relief Camp Amade Mafam Kayada Lairiba ITP Singna Thoram Aduda Serukyake Amade Thoramgi Manung Chanalebak Asigi Thabak Thoram Kayada Achoba Thotang Lobiramba Layoi Kraba Kayagi Mafamda Ikai Kumnaba Utuna Minute Ani Leptun Awabasu Fongdoke All Community Development Organization More Ekodongi President Thangzam Buddha Maitai na Fongdokibada Border Town More da Ladingai Matamda Lup Asin Hek Sa Fonglakba Haurakibadagi Ngasi Fauba More Miyam Gidamag Jad Bijad Furup Kaitana Yaifana Bathabak Thoram Kaya Pangthoktuna Laki Amadi Laibaki Oiba Isu Kaya Dasu Lup Asin Achoba Thotang Lotuna Laki Mahagna Makhatara Duna Housing State Asida Thogli Balan Asi Kangluki Lan Ama Oina Lofam Thokte India Laikang na Senlaga Thokhan Ba Kutsem Gi Oiba Proxy War Amani Lan Asi Lotion Gi Hairabadi India Laingakna Michang Mikhai Naidana Athubada Lotion Mangambani Adubu Masida India Laingakna Nakal Nama Khaktagi Yengba Manba Meeting da Sananingba Mawongda Sanaba Yana Batauba Manba Thoksil Amani Haina Lofam Thoi Haike Pomepi Tabak Tharungi Makada Tabak Thoram Oina More Miyamgi Hojik Apun Boina Sanjinjari Adubu Ekodom si Lansina Lorba Matungadi More the Hanjalaba Matungadi Ekodom Manadum Laikigani Maramaduna Ngasigi Sigumba Ekodongi Mapok Kumonsi Oi Sahi Kudingi Leptuna Pangtok Sai Mamang Su Pangtoi Matung Tark Su Pangtok Sagini Loinana Ayeng More the Hanjalaba Matung Dasu Ekodom More Miyamgi Damak Tabak Soishodan Tokini High Wafam Sitamjari Association of Surgeons of India Manipur State Chapter Sinduna Kungani Palak Suba Annual Conference Esimanikon English Nikun Manga Rimski Jubilee Hall da Haukre Kungani Palak Suba Annual Conference Hokdokpagi Thoramda Manipur Health Services ki Director Dr. N. Hemanta Kumar Singh Rimski Director Professor G. Sunil Kumar Sharma Association of Surgeons of India ge Honorary Treasurer Professor Madhumita Mukhopadhyay, Association of Surgeons of India Manipur State Chapter ki President Professor N. Somorjit Amasung, Honorary Secretary Dr. Dhanabir Thangzamna Thoramgi Athoiba Mithunglen Singh Oike, Lamdam asigi Medical Profession da Lairiba Kaya Amasung, Mahiroi Singna Seruk Yariba Conference Hokdokpagi Thoramga Mari Lenana, Manipur Health Services ki Director Dr. N. Hemanta Kumar Singhna, Malemgi Oina Yamna Yangna Surgery ga Mari Lenaba Technology ki Lamda Honglakliba Asida, Conference asi yamna matam chaba oi robotic surgery artificial intelligence medicine prescription gi revolution ama laklini haike the relationships between the hospitals and the communities they serve one build one trust accountability and compassion now as you know the trust between the patient community and the healthcare providers are abysmally low. We need to narrow this gap from all approaches, possible approaches. This is not time to do meme or blaming each other. We need to understand, retrospect ourselves and bring up the standard of care so that the community's expectation is fulfilled. RIMS की Director Professor G. Sunil Kumar Sharma RIMS the Technical Infrastructure की award पर लेहंदना National अमदी Global की थाकता Medical Facility पीबंगंबा Institution ओइनबा कन्ना चंगसेले Conference असिना Surgical गमरी लेनबा Research लेरिबा खंगजबा Knowledge Exchange तोंगनबा की खुदोंचाबा पीरगनी हाइके We must also acknowledge that innovation does not come without its challenges. Access, affordability, skill gaps, infrastructure, disparity between urban and rural healthcare are issues we must face head on. Let this conference be a reminder that every innovation must be inclusive and every challenge must invite collaboration. Manipur की पुवारी का सागो नरीबा मफम अमा ओइरिबा सिलोंग राजबारी की रेड लैंड बिल्डिंग थुगाखिबा अदु मणिपुर मियामदा करिगे हाना खंगहनद्रिबनो पुवारी का सागो नरीबा मफम सिंग तौनिंग बतौदुना सिदोकपा अमदे थुगाइबा मतुंगदा तौबिगनु हाइना फॉर्मर जिला परिषद मेंबर थोकचोम बिरना मरी लेनबा सिंगी पुकनिंग चिंगसिलकले शिलोंग लैबा मणिपुर की अमत नायरबा मणिपुर राजबारी बिल्डिंग बो मरी लेनबा सिंगदा अमतसु
खंगलंबा तौदना सिंकुप साना थुगाई खिबा अकोई खुदिंगमंगना थमोई सोकना कंडेम तौरी ngasi kuki singnadi makhoigi oisu oidabada makhoigi ni hainabagi damakta aikhoi maitai singi manipur da lairiba luraba laifamlen kaya thugaiduna kuki singna cross mark ningsinduna makhoigi oinaba yamna kanna honeringai talaksida ningthau palingegi achuk yamna luraba puariga sagonaduna leiba mapambu mahannaba silamba niyoising kaidongdasu aikoina lemna thabam thok ngase Bisnupur district ki Tawbul da leiba mahaki yumda Tawbul khul gi ahallaman amadi khul adugi imai ben sing yauna khongnang gas agency Bisnupur na miyamda matam chana chakthong gas phanghandaba amadi naronda gas yonthokpa si tawbigano lakadori baningol chakoba mamangda miyamda gas phanghanbiu haiduna pangthokpa pawgi mifamda haikre mahakna makhatana chakthong gas phangdabagi matangda haikibada rural area da leiriba miyamna chakthong gas phangdabagi awaba kaya chawna mayokna duna lakriba se matam sangle gas agency singna naronda mamal wangna yonthokuna leirabra haibigi chingnabasu leire maramaduna lakadori baningol chakoba mamangda chakthong gas pibidrabadi miyam gal loinana akanba khongjang kaya changsilakpa yai hainasu makhata khe Bishambuti ki khongnangsu gyase mapam mataida pibugumna sangnaina pibiu aduga black dadi tatana gyase je phangi masisu tawiganu karigumbada chakoba mamangda gyase pibi daba tarigadi Manipur gi praja sing amasung Bishambu district ki Luren area da leiriba praja sing punamangna ato-atopa akanba khongjang kaya sangsiloi haingai leite maramaduna ngasigi laingak bubiriba honorable governor na athubu matamda Bishambu district ki Luren area da leiriba praja sing ase chakoba mamangda gas phanganbiu haidana aina hanna ngasigi laingaki singsinjari Laibak Sinba Thungna Pangthokliba Vote Chor Gadi Chor Signature Campaign Thoram Manipur Pradesh Youth Congress Committee MPYCC na sinduna Kumbi Kendra gi manung chena leiba ibudau sandong harauthel kumbida pangthokre Thoram aduda Manipur Pradesh Congress Committee ki President Kaisam Megha Chandrana nauna INC da yawraklaba kumbi dagi Moirangthe Megha Chandra taramna okhi Thoram duda MPCC ki President Kaisam Megha Chandrana Democracy chatpa leibak asida miyam gi kholau BJP gi lengak asina tabidre masigi maru iba maramdi BJP na bot hura laga namdana lengak pairabanina miyamgi kholau tarak tabani hairaduna ngasidi leibak sin bathungna masigumba kaya asigi mayokta lepmi nananaba signature campaign asi pangthokpani haike Congress ta yawrak khraba Moirangthe Megha Chandrana sotharaba kumbi SCSC award patana thanba kendra ama oire masi mengkhatpa ngamnabagi damak amade ngasi magthokliba kanglo furup ki oiba irang asi loishinduna ingtapa imalebak Manipur ama oinabagi wakhalonda lakadaba humdoi suba Manipur Legislative Assembly election da kumbi esida Congress ki mirep ama oiduna election thengnana bakan na honari haike agi kumbi da election ba kumbi kendra ki prajasina lobjo bam leitraba kendra sida tabidraba mana tabidraba dumba praja myam na imai ben myam na mittri bita yo khangaba lambi phataba ki khangaba ana lain sangi da makta Doctor like a mom that you analyze and primary health center, Amagatam, Tanik down the labor, Sucha, Resida, school center, Ozaleva, the one landing people have Sucha, 21st century, son of Matamasida, Kumbi, the teaching like a Takanda. I see a mock setting pen, among them the Plan Seva of the top circulation. Manipur ki private security group oidiba Homeland Security Group na senduna North East India da ahan boina security summit ama pangthoklagani hairiba summit asi tha asigi tara tareta chingmairong dalaiba Hotel Classic Grande da pangthokadabani summit asida seruk yabina ba security farm entrepreneur yauna thawa yawba lamdam asigi nahasing na seruk yabina ba Homeland Group Imphal ki makaitigi appeal tawrakle summit asida Central Association of Private Security Industry ki chairman Kunwar Bikram Singh yauna India gi maming
leiraba private security firm sing expert amasung masak naiba security expert sing serugyagani maru oina private security sing na thengnariba khudong chadaba koknaba matam gi honglakliba technology matangda marik chumna khanghanba amade manipur da leiriba private security sing ase professional security ohen bayauna lamdam asigi na singda thabak pi nabagi wakhalonda pangthokadabani haina homeland group infal gi director RK Babluna ngase palace compound da leiba hotel castle da paumi singa unabada fongdoke Manipur da leiriba private security haibagi image amoina fanaba amadi private security da job tawriba leiriba mipum kudimak hen afaba opportunity phangba ngamnaba hen skill anoba phangba ngamnaba gidamakta ko insijabani aikon sinjari si not only for homeland security atopa security oiraga leijariba mising asina hen kogi akhanaba training sing tawba yaraknaba future da sumba gidamakta aikon sinjabani Chahi ani lepluraba Manipur Sangai Festival chahi sigi oina lenga ki phibam yenglaga pangthoknaba sem sari hairiba wafam Society for Sangai and Nature Conservation kaibulam jauna taramna oi tawbatabu festival asi sangai gi mingda pangthokpa oibana sangai gi pokna fam oiriba malim gi atai mafam da leitaba atauba national park leiriba mafam kaibulam jaudagi candle amato oirabasu chukhatlaga chahi khuding oina hongdokpiyo haina society asina amade kaibulam jaugi akoibada leiriba miyamna mari leinaba singi pokning chingsilagle Kaibulam Jauda Pangthokpa Paumi Sing Unaba Amada, Society Amadi Miyamgi Mahut Seladuna, Society for Sangai and Nature Conservation Kaibulam Jaugi President, Haubizam Hemeswana, Manipur Bustak Takpada Sangai Amadi Siroi Liligi Achoba Fida Kali Haibasi Aikoi Kudimagna Kangaraba Wafamne, Sangai Haiba Samakal Asi, Maitai Haiba Furup Asiga, Tanaba Yararuidaba, Sayon Langongi Oiba, Samakal Amane, Haidaba Samakal Asi, Malimgi Atai Mafam da Fangdaba, Sani Haibasisu, Aikoi Kudimagna Kangaraba Wafam Oidi. Asigumba sa asigi ming lauraga Manipur lengak na Manipur Sangai Festival haina pangthokna lagli adubo luribadi festival asi kumhai oinadi pangthoklaga sangai amati sangagi pokna fam oiriba kaibulam jawbuna kaukthokpagum tawba ase society amade national park asigi akoibada khundariba miyamna lumna lawi haike Singa dugi lakwa nuainaba kaibulam jaw chakon anwang ta sangai kannabagi damakta koi lambi morahong dagina koi kaibun taba lambi kaibun dagina thanga salam taba lambi kilometer 35 sangbaji asima loina na kumbi dagina khoda isin taba kilometer 13 ni sangba koi lambi simusu koila paka road orakanda yam phajana sembiu lambi sembaga loina na kaibulam jaw main ge loyum pham sida yam achauba gari thamna pa amatang thambiu haibamsu ain propose tawdari Lions Club International District 322 Digi Region 7 Zone 14 ge makha dalaiba Lions Club of Thobal Greater Centurion Lions Club of Kakching Greater Amade Lions Club Kakching Sugununa Puna Sinduna Hauki Batang manga dagi hauduna Kakching amasung Thobal District ki tongan ba mafam singda chatharakba Mental Health Amade Wellbeing Service Week ki thoram loishin kre Association of Lions Club International District 322 Digi project ama oina pangthok Kiba Mental Health and Wellbeing Service Week ki thoram asigi manungda Lions Clubs International District 322D gi Region 7 Zone 14 gi makha dalaiba Lions Club of Thobal Greater Centurion Lions Club of Kakching Greater Amadi Lions Club Kakching Sugununa Kakching amasung Thobal District ki tongan ba mafam singda thoram asi pangthoki ngasi loishinba numita Paradise English School Thobal Okramda Mental Health Awareness Program ama pangthokre School asigi oja sing mahiru sing na serugya kiba awareness program aduda tongan ba wangang loi sing na serugya ki Government school sitharakli basi maruoina education department amade government na thamoi sengna thabak tawdabagi ni haina PSO gi president Farid Bogi Mayumna Fongdokre wafam asi Pangal student organization gi tarelak suba mapok numit ka marilena na haikebani Major Khulda leiba Manipur Press Club Loktak Hall da pangthokpa thoram da Lilong Higher Secondary School Madrasa gi principal Wangkhem Rameshwar Singh Amuko gi president Sanjoy Sorokhaibam MSF president Hizam Roshan PSO president Farid Bogi Mayum Ampako President Yungkhaibam Hayatur Rahman, UPS Lilong Headmaster in Charge MD Mukimuddin Khan Amade Mahiroi Kayana Serugyake. Pangal Student Organization ke President Farid Bogi Mayumna Makataraduna, PSO na chahi taraga taret mapung farak pagaloinana, afaba quality education puraknaba ka nohot narabasu, Education Department Amade Government na thamoy seng dabana, tabak oina pangthokpa ngamdre. Government School ki hek
Tangnaba Mafamda Board Amadi Council na Private School Thamjinbana Government School Sitharapaki Machak Amasu Oide Mahakna Makata Raduna Hauzik Manipur ki Irang Asina Central Government na Manipur Miam si Kari Miteng Yengli Haibasi Mipum Khudimang na Khangna Rabangaktane Amarom Maram Aduna Manipur da Lairiba Rajniti Tauriba Singna Punsinduna Tabak Toba Matam Oide Haike Board of Higher Secondary Education Manipur the Council of Higher Secondary Education Manipur na lenga ki school ge hek thangna thonga lona na private school singi registration the recognition pision mana maram oira kan da lenga ki school sing marai chai therapy maram am su oiri akhoi gi lenga loi singna makhoi gi Delhi da chatla kan da makhoi gi sarkar sembi na bagi damakta Delhi da wano machalli tawtabu India government na madu Bihar gi election loira kan da moi gi Delhi gi chawu singna Manipur gi adugumba lenga akhoi gi sarkar CMC na harak thadok lakpa male tawbu ngasi sida ikona phaujari badi Aikoi Manipur da adu yamna waraga leiriba miyam se sidagi di makhoi gi Bihar gi election hena lumna lawe sin da government na masi ikoi da mayek chengna taklabana ba adu da takpudi aikoi lengak noi weriba punabak am di Manipur miyam na asigumba thawong asi munna khan tharakan da ikoi gi oba phireba ma lawbi tanza du yaure habse PSO gi mekai de thamjage Rural Voluntary Services RVS Wangbal na chalaiba New Life Sanglen Garima Grace Shelter Home for Transgender Wangjing Bazar na Sinduna Thawbal gi Khetri Sanglen da pangthokpa National Coming Out Day ki palan thoram atuda Manipur lenga ke Social Welfare Department ke Deputy Director Child Program Konsam Saroja RVS Wangbal gi Secretary Babita Sapam amasung District Social Welfare Officer ke Nongpok Nganba Salai Chana thoram ki athoiba mithonglen sing oina serogya ke thoram aduda REMS ke Department of Clinical Psychology ki Assistant Professor Dr. L. Roshana Understanding Transgender and Gender Dysphoria Haibahiramda aduga Advocate Premlata Thokchom Assistant Director Human Rights Law Network Manipurna Domestic Violence Against Transgender Haibahiramda Resource Person oina wangangke Equation family amamda nupa natraga nupi haibasidi ekhoi loinamak thengaminari maroi aduga transgender ki population se sidi every household le yaudabnina makoi ki grievances makoi ki nungaitaba makoi ki karino haibase khangdabanina ekoina transgender welfare board sida makoi ki representative yauragadi ekoina khangdaba mayam ki grievances mayam du pura aga platform da khanana bagi dama transgender community dagi representative yauraga ekoina 2016 da ihan ekoi transgender welfare board semjaki Paugi marak thana tembe break amata longminase Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Every eye in the region also deserves the best. Free eye screening camp from 13 to 14 October 2025, 9 a.m. to 3 p.m. at CJ Eye Care Foundation, Langol. Procedures and investigation the 15% concession Pizari, PMJY, RBSK, and PCB na impanel Tobiri. Akupamarugi damak CJ Eye Care Foundation da pau phobiro. Honglakliba punsigi lambi sida araiba chaba yaba makhai sasinari. Adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senhalakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break imatong taram nok chere pau makata na pizare Lomi Singi Yaifa Tauranga Mari Lenana, ngasi Bharat ki Prime Minister Narendra Modi na New Delhi ki NASC complex ta hokdokiba Pradhan Mantri Dhan Dhanya Krishi Yojana PMDDKY gi thoram webcasting ki kuthangda yengminaba gi thoram ama KVK Thobal ki office ta pangthokre Krishi Vigyan Kendra KVK Thobal ICAR Atari Zone 7 Umiam Meghalaya amade Manipur lenga ki Department of Agriculture na sinduna pangthokiba thoram adugi serukam oina Lomi Singda thananaba Maru Marang Singh amade sprayer Singsu Yentoke Thauranga Mari Lenana Dr. S. Jasmarani na Law Singh Uba Khakta Asina
agriculture oibati nate losing uba siga chatminari ba veterinary horticulture fisheries home science post harvesting asisu yauri agriculture ga puna chatminari ba line department sing asi mating tongnaduna potok hengat hanba sustainable oina ba amadi sen gi mana piduna potok sing tung koina lehongna ba pandamda scheme asi hogdok pani haike thauramadu gi ani suba session da tongan ba wangang loisingna wangang ke Manipur State Council All India Students Federation AISF Mahiroi Lup Asina Lisang Sena Chatharakba Mahitamsi Loksing Tansi Lana Lamjing Haloisi Haiba Pandamda Mangarak Suba 3 months free revision coaching course Pangthok Lagani Haina AISF ki Joint Secretary Laisemba Maitaina Irabor Bavan Complex Chalaiba AISF ki office ta Pangthokpa Paumi Singh Unaba Amada Fongdokre Mahagna Makata na Fongdokibada Pangthok Kadoriba 3 months free Revision Coaching Center asida Class 10 amadi 12 thagadaba mahiroi sing Arts amadi Science stream da pangthokani course asi November gi tang 3 da mahiroi lup asigi Imphal West ki office oiriba Kha Imphal High School da tawgani coaching asigi form October gi tang 19 dagi thaba hogani coaching asi limited seat oina logani hairiba coaching asigi entrance test na November gi tang amada pangthokani result na November gi tang anida haidokani mahiroi sing na coaching course asi yawbiyo amarom Manipur da lairiba private coaching center sing hangliba sing AISF ki mahiri singna yingsinba horagani haike haukiba exam singda khoi question leak chatpagi problem ama khat yam chauna mayok nariba ase khoi gi private coaching amasung boarding tawriba oza singna akhoi gi magi mahiroi sing ase mai paktaba yade haibagi matagumna fattaba lambi aranba lambi da khongdarabra haibagi wahang dumasu mahiroi lup asina hangjai maram aduna handaki exam sing asigi mamangda lup asina su chatuna yengsinjagani aduga losilakpada hairiba coaching asigi form sing asi mahiroi singna athuba matamda lakpiduna lawbiu haina su mahiroi lup asigi maikai dagi su mahiroi singi mafamda haijari form gi fangfam sina koi gi coaching tawgadoriba Khaifal High School amadi koi gi lup asigi head office ta koi fangbigani Kumja English ngni tarani panda Kakching Khunau da pangthokpa go to village ki thoramda matam adugi Chief Minister N Birena miyam da tawgan haina piki ba thajaba sing ayamba thabak oina pangthokre lemhoriba Kakching Khunau Municipal Council gi office sabagi thabak su saba hongnaba budget ta sel yauduna leire haina council asigi caretaker chairperson KH Leimana fongdoragle hiramasi kamari lenana ngasi Kakching Khunau da leiba council asigi office ta pangthokpa paumi sing unaba amada KH Leimana makhata raduna Kakching Khunau Development Committee ki Secretary TH Rishikesh na handakta media da Kakching Khunau Municipal Council ki office sanaba hanegi Chief Minister N Birena urep uyung tamlaga machi lengri haribasi miyambula na lamjing bani Mahag asisu council asigi councillor ama oibana office asi sabagi housing leiriba progress pumba khanglibani COVID-19 ge pandemic amade state asida thokliba irang asina thabak hauba ngamdana leirambadu housing ti thabak haunaba mahud department na lupa crore amaga lakh yankai taret ki senfam budget ta haptuna leirabani loinana kumja English ngni tarani panda Kakching Khunau da pangthokpa go to village ki thoramda Kakching Khunau da toti ising yohangani haikiba adusu yohonkhre amade bank thamgani haibadusu bank thamle maramasina Kakching Khunau Development Committee na makhata na kanagumba miyoi natraga lup singa hundo khujin tawbada Kakching Khunau Municipal Council ga marilena bathabak sing yakshin birakanu haike da utpangamdrabasu council maraktadi loina upam khangpham thopra haina khalubani adubu councilor kharana ubiramdaba se laibak thibani mase aigi magi haiba leite aikoi council gi praja miyang gi ni daita yaudaba manbasu tabada yamna nuaijade isagi daitani khanbiyu hauji RE and budget ta yauraga leirabani suksoi soidana office hagani masi aikoi gi pandamni laibak thibadagi COVID-19 pandemic and immigrant migrant singi lan asina maram oiraga khara thingthakibagi ni sida maram sadana puthok laga nainaba se tawiganu haina hajari
Hi-Edu Private Limited ki makhada leiba Creative Circle sinduna jahi asigi August ki tang tara tareta center tareta class 3 dagina 12 fawbagi mahiri singi oiba anirak suba Maths Olympiad ki makok mathang taraba singda manamathum yen thokpagi thoram ama ngasi Jain Dance Academy da ngasi pangthokre thoram aduda Social Scientist Dr. Dhanabir Laishram JCRE Global College ki Head of Academics Sanjembam Jugeswar Hi-Edu Private Limited ki Director Thiam Herozitna atoiba mithunglen sing oike Thauranga mari lenana class 3 dagi 12 fawbagi makok mathang taraba mahiroi singda certificate amadi memento piduna pungning thagwatki Hi-Edu Private Limited ki Director Thiam Herozitna piklingai dagi mahiroi sing traditional teaching method piraba matung class 12 loiraba matamda mahiroi singna thengnagadaba challenges singa iroinana takpiraga chatkhiba taragadi parents singdasu paisa changloi maramaduna pikliba mahiroi dagi hawduna class 12 fawbagi thakta leiba mahiroi singda competition gi ihul ama pinaba hotnabani haike अखोइना पीइङाइदगे हौना सेमगा अखोगी ट्रेडिशनल टीचिंग मेथोडोलॉजी सेसिदा हयें हेक 12 लोयकना माना थेंगनागदब चैलेंजेस तो इरोयना पुन पुन तापि चापि तागदी अखोगी पेरेंट्स सिंग दसु असुग यामना पैसा चंगेबा 12 ता मार्क फंगनबा मु होनरे अदु लोयकना पैखा थाबा सेम सिलेबस सेम लाइक तो अमु सिदा पैखा थारकम मतमदा तोन मोंगम दमु तापिदुना पैसा मयाम तिंगदुना तौरिबसे सिसिगी वैक्यूम से सिबो फिल अप तौनबेदमक्ता अखोइना Hi-Edu Private Limited na angang singja haulingai khwadagi pikpa class 3 dagi horoga 12 fawse competition gi akhoi moida ihulama initiate orga hona jaraga 3 dagi horaga 12 leng matam dadi moina tamiba keno se any challenges in the life after the class 12 si loina face obungam ni habi thajabagi asaga loina na si competition sinjaben Armed Forces Ex-Servicemen Welfare Association Afexwa Thawalna Jahi Khuding Ningol Chako Bina Lakpada Association ge widow members sing da leptana khudol tamduna lakpagum Jahi asigi oinasu nupi members sing da khudol tambaki thoram ngase Thawal wang matabada leba Sai Mandir da pangthokre Afexwa ge President Retired Wing Commander AK Devendro Vice President Retired Sub Honi Subedar Captain T Inau Yauna atai member kaya su seruk yatuna pangthoki ba thoram aduda Afexwa ge nupi member kun henbada Ningol Chakobagi achamba khudol singtam ke Thauranga mari lenana Afexwa ge Secretary Retired Subedar ke Chingochana Afexwa ge leiriba member pumnamakpu imong ama khaki mioi singna haina khanbaga loinana Afexwa na nupi member khudingda Ningol Chakobagi khudol ase tambani Afexwa na leiriba makhai chei khudingi Ningol Chakobagi khudol asti tamkhigani haina phongtorake Armed Forces Ex-Servicemen Association Afisa Tawan na leiri makhai gi koi Ningon jingda matam khuding makta Ningon jingi present amamam pijagi haina koi lecture PH Chandrima Devi Ward number 2 ge member amadi CH Surchandra Ward number 1 ge member Nilakuthi GP Imphal East AGC Manipur State Khutsamnana Sinduna how to use and how to take care LPG gas haiba hiramda miyam gi oiba mass awareness kam training program ama awang potsangbam khunau community hall da ngasi pangthokre thauram aduda AGC Manipur State ki program manager Nandaibam Joy Singh instructor Janice Sanjingbam amade atai maru oiba AGC ki official singna serogya Thauram aduga mari lenana all gas care Manipur State ki manager SH Joy Prakashna LPG gas haibasi sizinadaba yadaba potsak ama oiribani masibu matau karamna sizinagani haibagi matangda taktuna khanghanke Thauram aduda sarugyaba mioi amana thauramasi atopa mafam singdasu pangthok khanningbagi apamba phongdokhe Kwakaitel Thiam Laikai Delaiba Anoi Sindam Sangle na Sinduna Guru Puja Topagi Thoram Kwakaitel Mayai Kobi Chabubam Laikai Community Hall da Pangthokre Thoram aduda Palgi Director N Tiken Face ki Director RK Khogen amade Government Dance College ki Junior Lecturer G Kunjalatana Chingbana Serugyaduna Pangthokre Geologist, petrologist amadi geochemist legendary ama oiriba Dr. SF Nagbida commemorate tawduna Geological Society of India GSI na piba SF Nagbi Gold Medal 2025 award chahi asigi oina Professor Athokpam Krishna Kantada pirakre Igneous Petrology and Geochemistry ki field da mahaki outstanding contribution kaya bu sakhangduna GSI na National Award si pirakhibani Northeast India ki oina award si fangba Professor Athokpam Krishna Kantana ahanbani haire
Moirangda leba St. Xavier School na haugalakliba school asigi mahairuisingbu matamgi yawolda puduna chatnaba amade scientific era asida iroina na chatpada mateng oina ba wakhalonga loinana chahi khudigi leptana school asina pangthokpa annual science exhibition ama ngasi school asida science and innovation in the hand of young minds saiba theme da pangthokre school asigi class 6 to 12 fawda tamliba mahairuisingna serugyaduna pangthokiba exhibition atuda apon ba exhibitor ni funa serugyaduna makoi na puthokpa polam kayagi athoy ahensu changtam nakhe loinana science exhibition asida moirangi akoibada leba school mapandagi lakba mahairu singna yengki exhibition asigi theme da school asigi class 8 ki 10 fawbagi mahairu singi oiba quiz competition amasu pangthoki masina mahairu singda kari kana ba pigani amade kari wakhalonda exhibition asi pangthokpano haibigi matangda school asigi principal CS Wangchang Ezena ISTB da wafam kayasu thamlakli the platform for our students, especially those who have the scientific temper in them, to discover their curiosity, and also through their curiosity they may be able to come up with something new. And in this process of the whole process of this exhibition, they have worked a lot, and in fact it is also the feeling that they have gained more knowledge even after taking up the models. Dubai amasung Taiwan da handak World Natural Bodybuilding Federation ki makada pangthokiba Pro Show Championship da India ki mahut sinduna serugyarubada India's first WNBF Pro Champion, India's first WNBF Triple Pro Card Holder amasung Classic Physics Pro Show Class A da gold medal amasung Overall Championship chingba kaya laurakraba Mangal Arambambo Lilong Chajing apunba Mairapai Bilup amasung House of Natty Gym na punna sinduna Chajing chingmangda haraw tayam na okpagi thoram pangthokre thoramga mari lenana title kaya laurakraba Mangal Arambamna Manipur khakta natana India gi oina record thamba ngamkiba asi chokthokchai mahakna mai pakliba asi mathanda kinate tungda haurakliba imalebak asigi miyoi Gisuni mahagna mai pakle title kaya laure haiduna su mathanta gini khande tungda haurakliba naha kaya su mangonda gi hena mai pakna bakhona gani fongdoke mahagna makhatana lakadoriba malimgi championship singda su seruk yaduna imaleba ki dama mingchet purakna ba kan honari tungda su mai pakna ba miyamna thongna happy yu fongdoke soidana ngamgani khali mayamna support tawbiyo si ai khatagi win nati ai khatana ngambanate kangai pak imagi iramdam jil leiba mayamna support tawina akhoi mayam punna main tawraga manipur bu world gi stage ta masak mugun thona utsi akhoi mayam punna support tawina akhoi natural body building ji bu grow tawna loishilakpada maroiba paw mukana bizare India Pumbada Pangthokliba Polio Sub National Immunization Day English ni kun manga pangthokre angang lak ahum hena polio pithaknaba pandam thamle amadi ekodongi taragani panlak suba mapok kumo numit thoram ngasi Wangjing da leba Spice Hotel and Resort ta pangthokre Hauzik Fawbigi and ISTV na sandok chaba Manipuri pau matang sa loizare mireng tawiri wapum na mapu amukana kurumjare.